IG sir tempting na hagiba akogi parking gi system adagi di gari ahongba leibiganu kari kara mayam sigi praja na so akoi da mateng pangadi gari huran bagi leiba akiba phangna huran bagi leiba masigi se karma khaidi kokongamgani haibas noma kangdana gari huran bagi casing hengalakpa si lakshinaba anti vehicle theft unit ki meeting makada Imphal East District Police na changsilagli ba operation da tongan mafam dagi huralakba gari tare yauna gari huran bamyoy mari fare haina District Police asige SPM Pradipna khangalagli gari huran basing fagat paga mari lainana ngasi Imphal East District ki SP ki office ta pangthokpa paugi mifam amada SPM Pradipna hai haukiba April 22 da anti vehicle theft unit sem kibadagi Imphal East District Police na gari huran bagi case asi kupna thigatuna lakpani unit asi sem kiba numit April 22 da Lilong Dam Makha Jabri Ramania dagi MD Imitiya Yas Khan Kauba chahi nifurongi miyoi ama huralakba alto car amaga konana Lilong Chingkong Khongnang Makongdagi Faki Mangna Haidorakpadagi Lilong Usoipokpi Thararakdagi MD Wahid Chaikun Manga Asina Gari Huran Basigi Makok ni Haiba Kambangamki MD Wahid ki Khongul Liduna Ngarang Imphal East ki police team amana mahaki mayumda red chathaki maduda miyoi ahum police ubada chenki police na miyoi sing adu tanabada miyoi aman nanthokduna chenki baga loinana miyoi ani faki faraba miyoi sing aduna haidorakpadagi MD Wahid ki yumdagi alto car ani Chevrolet car ama amadi Maruti 800 ama fagat bangamki loinana gari huran bada sizinaba khusukulai sing kayasu MD Wahid ki yumdagi fagat ki haina mangna makataki gari ani amadi mapu lere ado atopasi gari tholakri ado main toroga akoigi all over Manipur da anti vehicle theft unit na akoigi kapching da bullet ani phagiba adagi di Imphal West ta moina tanaraga activa ama phagiba aduna Manipur police ki anti vehicle theft unit na mafam khudingi akoigi gari huran ba si kaino tongna ba phana ba kan honari gari huran ba si akoina police amasung gari huran bagi marak khaktangi wari nataba mamang da akoigi IG sir tempting na hagiba akoigi parking gi system adagi di gari ahongba leibiganu kari kara mayam sigi praja na so akoi da mateng pangadi gari huran bagi leiba akiba phangna huran bagi leiba masigi se karma khaidi kokongamgani haibase